Bapuporadadi nomai makol taramloi, Chikhongsingyadadi nillei. People Action for National Democratic Movement ki chilo amada Bapuporadadi nomai makol taramloi. Tampak lamdagi Chikhongsinyaga tainaba khungangsingdadi bom amadi nomai ki makolna nillei hairi. Mamang sahigi May 3 Manipur mai chalakhiba asida micham miyam kham thengna awaba mayoknari. Sarkarna machinda santi hanjilakle lauri. Adubu phildadi nongma kangdana kuki singna Meitei tamna nongmai kapsilakli. Bom kaptharakli. Kuki ki lambi kaya semjilaktuna lam taksilakli. Thawongsing asi tumina yengduna leiba sarkar asi karamba makhagi leingakno. Ningthorol haktaktagi ngasi phawba leirakliba leingaksingda hojik paliba sarkar asidi micham miyamgi hingbagi hak leitraba. Ishagi lantum ngakpa ngamdaba fibam amada thambiriba asi karamba makhalgi central government gi thoksino hairi. Pandamna sinduna January 13 Tindim lambi ki irengbam Kangjeibungda pangthokhiba 13rak suba Foundation Day gi thoramda wafam asi phongdokladuna lup asi ge President Yumnamsa Dilipna hojik thokliba Manipur gi irang asina maram oiraga lukki mapok kumon thorum asi pikna pangthokpani. Masiga loinana relief campta leiriba miyoisingda tembang pibagi thoram amasu mapok kumon gi thoram asiga mari leinana pangthokhi. Tharam asiga mari leinana Yumnamsa Dilip Kumarna Manipurda Indian Constitution gi Article 385 chatnai haiba wafam tauthorakpa thabakka mayek sengna takle Chief Minister ama laina Security Advisor Kuldip Singh haplakpa 3 Corps gi Chairman Chief Minister digi lauthoklaga Security Advisor na pachinba makuta Law and Order paidraba Chief Minister amana aikhogidamak kari tawba ngamgadoribano. Sarkar ama leiri haiduna wakachaba khudimak tabi ubigdre. Lan asida upai leitraba michamna step force hambiu haina laujabada tabidana leiri. Nakal amaromda Central Force mayam ama state asida thajilakhiba sing kuki gi michangda leplaga nongmai bom kaya maitegi mathakta kapsilakpada yengduna leiri. Thokliba thawdo asigi asengba paudam center da thabagi mahutta Security Advisor na aramba report thaduna leiri. Haibasi ipong ponglaba wafamni. Moreda illegal Myanmar terrorist singna sniper sijinaduna attack tawraki. Aduga Myanmar ngangkhoi lansilaga senchingkre haiba report tawraba fawbada asengba wafam phongdoktana lei. Moregi SDPO Anand Mihata senaba maru eba misak ani fare haiduna tawriba asi sarkarna lemna thafam thokte. Matik chaba cherak pigidabani. Sarkar asina leibaki department program da thadagadava semfam relief camp da thadaraga manghanbagi thabak toklasi. Miyamgi kholau taviduna kuki narco terrorist michangda lepa Central Force in khudakta state asidagi lauthokpikro. Aikhoigi pangal sayeng nazarage haina laurakliba asi asumba kholauni. Aikhoigi leiba isana ngaksava natana kananasu ngakpiroi. Miyam khudimak mikap thoklasi haiki. KIT na pung kumari gi antimen pikre. Moreda fakiba Philip K. Khongsai amadi Meitei pung kumari gi manungda thadokadabani haina kuki NP Tengnaupal district na matam thakre. Kuki NP Tengnaupal district na thokpa chero amana hai. Tengnaupal district ta kuki zoge top body oriba kuki NP Tengnaupal district ki maikaidagi Philip amadi Matebu pung kumari gi manungda thadokadabani haina matam thari. Mamang sahita Tengnaupal district ki manung sana leiba Moreda Senior Officer ama hatkibaga mari leinana Manipur Police na More Ward number 8 tagi Philip amadi Maungsalang village tagi Matebu phakibani. Aramba maral sijilaga Moregi miyoi fabagi thawong asi lengang asina tattana sathaba thawong amani. Thasigi 15 gi numidang pung 5 makhairom tabada Moregi ADC complex ki gate mamangda democratic oiba mawongda khongjang changsingki. Matamduda police commando gi uniform sepa khutlai paiba miyoi kayana protest tawriba nupising aduba koisingki. Nomai life round kapada nemhaihing chemte kauba nupi ama sokhi. Khulai yaudaba civilian leader ani asi condition amata yaudana pung kumarigi manungda thadokadabani haina sumakha tari. Huran lonada CBS da affiliate tawrambadagi kakthakhraba jingi mahairoi sang taruk council gi makhada exam thanaba form fill up tawrakhre. Hojik thokliba kanglokki irang as Marakta asaba no objection certificate sijinaduna CVS da affiliate tawrambadagi cancel tawkhraba Churchampur amasung Kangpopi district ki mahairoi sang punna 13 ki manungda yauriba higher secondary school taruk
Mahairoising sahi isida Council of Higher Secondary Education Manipurna lauba exam da saruk yanaba form fill up tawrakre. CVS affiliation taunaba honarambadagi kakthakkraba higher secondary school sing adudi Churachandpur district tagi Ibination Academy amasung Happy High School nim. Kangpopi district tagi na Manipur Baptist Church School, Allied Higher Secondary School, EL Samon Academy amasung Amritan Public School nim. Hariba Mahairoisang sing asi hanadagi Council of Higher Secondary Education Manipur da affiliate tawduna exam tharamkiba ngaktani. Council gi makhada Mahairoisang sing asi yauraga state sigi oina lairiba Higher Secondary School asi punna chaniga contrataruk ni. Kangpopi amachu Churachandpur district ki oina CBSC na affiliation kakthakkraba Mahairoisang sing taruk asi haujimaki oina council gi makhada exam thaba nattana di atopa board council gi makhada exam thabagi khudongchaba leitabana sahi asi oina 12 examination da saruk yanaba form fill up tawrakre. Council na lauba exam asi ki damak ngarang form fill up ki aroiba numit fawbada Mahairoisang taruk asi gi Mahairoi ama ani nattana ayamba Mahairoising form fill up tawrakre. Mahairoisang sing asi haujik lairiba irang asina maram oirega council tamna lakpada khudongchadabana online khuthangda form fill up tawrakibani. Council of Higher Secondary Education Manipur dagi fangba source amagi matung inadi mamang sahi oinadi council na lauba 12 examination da exam thanaba form fill up tawrakiba Mahairoi masing asi punna lising kunthraga taruk lomni. Loinana tunga-tungamba exam center kachamaga kunda exam pangthokki. Adubo chai asigi oinadi haujik lairiba kanglokki irang asina maram oiraga council gi makhada lairiba Mahairoisang sing asi da in-law tawrakhiba Mahairoi masing asi lising kunthraga nithoi chonga romni. Adubo hariba Mahairoi masing asi lairiba irang asina maram oiraga exam da saruk yanaba form fill up tawrakpadagi changde hanthare. Exam thananaba Mahairoi form fill up tawbagi masing hantharakliba si maru oina haujik thokliba kanglokki irang na education da chauna jaitheng piba maru oina mayum maikai maithado pikhiba amasung lanjena khibadagi leifam chafam khangdana aduga khara amana mapalamda chanakhibagini. Exam asigi dama Mahairoi form fill up tawbagi masing hantharakpa chahi asigi oina exam center masing chu hantharakpa yai. Council gi maikaidagi exam asi mai pakna pangthoknaba sem saba loisilakle. Mamangi chahi gumna exam duty tawgadaba ojasing gi thawrang amasung flying squad team sem sabagi thabak haure. Exam ki question paper thinaba amasung exam duty tawgadariba sing conflict zone gi oina neutral oiba miyoi sing oina khangalaga thanaba hotnari. Handaki exam asidadi irang asina maram oiraga hanagumna manadaba mawong khara lakpa yai. Adum oinama exam asi mai pakna pangthoknaba council gi maikaidagi yamna kana hotnari haiki. Panba yabadi Kangpopi amachu Churachandpur district ki oina punna Mahairoisang kungataru asaba NOC sizinaduna CBS sa affiliate tawnaba hotnaramkiba aduga Board of Secondary Education Manipur gi makhada laiba Mahairoisang kun yauri. School sing adusu sahi sida board na lauba exam da saruk yanaba form fill up ayamba tawrakre hairi. State ki ayaba ba yaudana CBS da affiliate tawnaba NOC saramba mari lainaba Kangpopi amasung Churachandpur district ki ZEO ani amasung DI of school ama thabaktagi suspend tawkhrabani. Meitei Saogatli Haiduna Kuki singna Tangkhul da Checksin wa pirakhre. Kuki zo volunteer singi maikaidagi Kuki zo amadi Meitei singa sathariba lan asida Tangkhul sing Meitei da tongsindanaba Checksin wa pikhre. Chin Kuki zo volunteer singi maikaidagi Tangkhul singda thaba open letter amada haujik chathariba lan asi Kuki zo amasung Meitei singi maraktani. Lan asigi horak gi maram asi masing yamba Meitei singi policy na masing yamjadaba tribal sing namthanaba honarakpadagini haina phongdorakki. Asigumba lan asida asang kasar haiba Tangkhul macha amana phongna Meitei singna sinba mifam khudingda Kuki zo furuki mayauta wangangduda Meitei bu saugatuna leire. Mahaki kangrup naiba wangang asina amadi Meitei sing saugatpa asina karigumba kanaba amatta thokliba lan asida purakpa ngamloi. Maram asina Tangkhul istin inaw singna hiram asida mityeng changduna asang kasana ngangliba wangang asi lephanduna Kuki amasung naga singi marakta nungsinnadanaba siliba thawong asi thingbiyo.
ꯃꯁꯤꯗ ꯌꯥꯗꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯁꯥꯡ ꯀꯁꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯊꯥꯛꯄ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯂꯥꯟꯗ ꯊꯨꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯀꯥꯡꯕꯨꯅ ꯗꯥꯏꯇ ꯂꯧꯔꯣꯏ ꯍꯥꯏꯔꯤ꯫